Proko's Janta Party na Jantar Mantar da Sangsaliba Khongjang Handokre. Masing yamlaba MP sing na Sagali Mapangan Kanba political party ni haiduna Prime Minister Narendra Modi na phana kuina Muktuna leirmba Salan Thokraba Tungda Dharmendra Pradhan Education Minister Pham Thadokre. Union government na maru aiba demand ahum atuba matamda pinaba thorang lokhatlagani haina thajaba pirakpadagi Proko's Janta Party na matam sangna Jantar Mantar da sangsinduna lakpa khongjang handokle haina official oina laukthokre. Nit ki question leak oikhibaga mari lenena masing yamlaba mahiroi singna Education Minister Pham loktokadabani haina akanba khongjang changsinduna lakibani. Khongjang asida maru oiba thodang loriba Proko's Janta Party gi maru oiba demand singdi Dharmendra Pradhan mafam loktokpa khongjang changsaliba mahiroi singi mathakta makhal amattagi legal action lokhattaba amasung nit ki question leak oikhibana maram oiraga masa mathanta sijakhiba mahiroi singi imung manungda matik chaba compensation piba haibasini. Central government CJP ga wari sanabada akonbagi demand ani asi pigani haina thajaba thamlakrabasu Education Minister Pham Thadokpagi matangdadi wafam amatta pankidabane. Pham Thadokraba matungda social media platform X ta thagalakpa warol amana Dharmendra Pradhan na hai leibak asigi sahi nauriba naharol singi pukningda forbe ithil chapsana ikai khumnei naharol singbu samamnaba phibam amada lehendanabagi pandamda Pham Thadoknaba phirep lorokpani. Jantar Mantar amadi leibak ki atai mafam kayada hojik oirakliba phibam asida anti-national force karana khudong saba lauraga apunbagi saktam thugaina bu honarakle. Tungi yumbi oigadoriba nahasingi punsi kannabagi pandamda Pham Thadokpagi serol ama Prime Minister da pisin khibani haina sumhangna phongdokhi. Education Minister na Pham Thadokpagi pawhek tabaga Jantar Mantar da khongjang changsaliba mahiroi singna harabu phongdokhi. CJP gi lusingba a visit dipkena Jantar Mantar ge stage da Union Education Minister Dharmendra Pradhan Pham Thadokpagi wafam laukthokladuna mahakna hai hanba naidraba naharol singi akanba khongjang na maram oiraga aranba thong sathaba Education Minister Pham Thadokre. Thawong asi democracy gi asoba mai pakpani haina loba yai hiram asigi matangda climate activist Sonam Wangsukna hai leibak asigi Zenji amasung Proko's Janta Party gi hanba naidraba thaunana maram oiraga miyam gi apamba phangba ngamle. Social media da thagalakpa warol amada numit kuntarukni sara henbagi khongjang sangsilleduna Wangsukna hai akhang kanbaga loinana ing tappa mongda hanba leitena sangsinba khongjang mai fai gi haibadu thabakna utpa ngamle. Congress lusingba Rahul Gandhi na di Dharmendra Pradhan bo atopa